Image TV mieng tabiriba singbu namaitham kajal debina khurumjari. Haujen unthilgi aba pau pizari. National Legal Services Authority NALSA की direction makada Manipur State Legal Service Authority masalsana approve tawduna District Legal Services Authority DLSAS na sinduna Imphal East amadi Imphal West District ki oina Lamphempa Court Complex da National Lok Adalat ki tharom pangthokre National Lok Adalat ki tharom aduda maru oina court ta panduna lariba pre litigation case sing bank loan electricity amadi singi bill motor accident claim matrimonial dispute, revenue case, and criminal compoundable offence sing na chingba case sing loishinabagi pandamda pangthokpa thoromaduda bench ahum thokna khaidokuna chathaki bench ahum thokna chathakiba case aduda revenue tribunal gi presiding officer N Lanlaima NDNPS Family Court Manipur gi Judge Bini Ngangom amasung District and Session Judge Imphal West Yumkham Rotherna Chairman Singh Oiduna tongan ba case lakpa sing dispose tawki tharom adubu yengshinba lakiba High Court of Manipur gi Judge A Guneshwar Sharma na hai National Lok Adalat haibasi chahi tara hena court case thingnaraga phangba result aduga Lok Adalat asida case thingnadana matam changdana amadi paisa tingdana party ani adu phaminaraga yashinaba puraknaba hotnabani National Lok Adalat asidadi Supreme Court High Court ta challenge tawba yadre Lok Adalat asida laklabadi case adu final oirabani Lok Adalat tabu laklabadi Supreme Court High Court ta amuk appeal tawba yadre party animaki maikaida matam su changhandana paisa tinghandana loshingadabani National Lok Adalat asi chahi amada mairak pangthotuna ba casting loishinaba hotnabani handak chahi gi oina December tha da loishilagani aroiba numit asida adom gi lairiba casting paisa tingdana loishinaba hotnabiu chayet naba lairaga case oina file tawdriba dispute mayam asi hariba Lok Adalat asida refer taroklaga loishinba yai National Lok Adalat asida thengnariba casting chada marifutaradi bank loan singba ngamdaba singi oiri lairiba judge sing ukil sing na laklaga makhoina yetnariba sing adu yanaba ama puraklaga loishinaba sinba tharom amani paisa tingdana ukil tingdana chayet naba sing loishinba yai hariba yashinaba si amuk hana court review tawba appeal tawba yaroi masina aroibani loina ahanba oina National Lok Adalat pangthokiba aduda case chani kontra humdoi gumba lakhi handaki Lok Adalat asida case lising agum chani henba refer tarokhi haiki aja apana agam mana roi long toile ma mai kiuni chego le ko adu Lok Adalat ni yanarga to wina mari ma se satisfy wina 100% success neba chima khoi 100 win-win situation hai che aduga Lok Adalat to go ya ba case ka karapno hai ba tamda khoi ibung manung ki family matter sai ta ki property matter pesa photo kuchun ki ki criminal case la hai ka khoi yasna ba ya khare asa ba su na se ko na ba ya khoi murder kumba te koi ti kumba ta ba masa compoundable hai bisi khoi mayam ki tam ta hai ka di yasna ba ya case compromise ho ya Communist Party of India Manipur State Council gi Jananeta Irawat Celebration Committee Manipur na thabum ama chupna chatharakliba Chama Kumapalak Suba Jananeta Irawat ki mapokumon tharomgi saru ama oina ngasi Jananeta Irawat Celebration Committee kaksing na sinduna Chama Kumapan Suba Jananeta Irawat ki mapokumon tharom kaksing Phoksupat Ekai da leiba Library and Information Center kaksing mi punsangda pangthokre tharom aduda Comrade Singh Yangkhom Dananjoy Thoksom Tomba Mayang Namam Ibu Yaima Yambem Chauba amadi Yambem Saiten na tharom mapusing oina saruk yakhi Jananeta Irawat ki ayakpa mitam amadi Communist Party gi thabak tharom kayada thawai yauna mang thana chenbiramba amadi party asigi wakhalonbu mang thana pukhatnaba hotnabada achoba thodang lobiramba laiwai khraba CPI kaksing local council gi Congress singi mapamda haikat lekat tamduna haudokiba tharom aduda CPI Manipur State Council gi Secretary L Thoiren CPI National Executive Member Dr M Nara amadi atei akhang ahai wangang noi kayana Jananeta Irawat ki wakhalon amadi mahak na miyam gi yaifanaba taromba thabak tharom kayagi matangda nainaduna miyam puna wakhal taminaki tharom aduge saru ama oina CPI kaksing local council gi manungdagi leikhidraba Congress singi mapamda ikai khumnaba utpa oina makoi gi imung manung gi miyoi singda CPI kaksing local council gi maikaidagi achamba khudol posting pikhi
Kilometer tara sangba Manipur Red Run to Marathon Race ngasi Manipur State S Control Society na senduna Kangla Western Gate tagi hauduna Birama College Pauba Chenga daba lamje lamthakre Marathon Race lamthabagi tharom aduga mailina na Dr. Dipawali na mairakpam na phongdorakpada India gi oina SIBS nabagi chang asi Manipur na ahum suba status ta leiramba adu ngasi makti yamna hanthare April amasong August tha faubada miyoi Jamli Taranipan State Ashida SIBS Nava Tinabagi Annual Report from Bangamli Luina Ngasi Jenga Doriba Marathon Race Ashina Maru Oina SIBS Amadi Sexually Transmitted Infection Maramda Miam the Karam Awareness Piga Dagi Hybrid Pandam da Pangtopani Race Ashida Chahi Tarata Tagi Kumunga Fawagi Manunda Leba Nupanupi Amadi Transgender Miwe Puna Chani Tarana Saru Yari Hanasu Pongdoki Ni mama dagi na angang da khandok pase koi na vertical transmission hai party khandok pase cha pase amdin ne testing khada ko bi raba pregnant women na chang na testing ko bi raba testing tawaga if positive hoya so idak chang na lobi daga duga poglai ba angang da so koi na prophylaxis ma yama pizai testing ma yama tawa khudum cha ba PBD ana PBD ba services ma yam se lower gadi ni oina makta mama dagi na angang khandok pagi chang se yam na nen dani Haukiba chahi lisingani kulumdoi me ahumdagi hauraga kukina quarter singna akamamongda landarakpadagi laibak thiba nangkraba miyoi singi imung manungda egalitarian Manipur of the Altruist Trust Ima Trust na financial sponsorship pibagi thabak makha chatharakpa oina ngasisu laibak thiba thaudo asida lekhidraba ningthaukhongdagi ningthaujam nabadip amadi oina manitombagi mahima sing tambagi sponsorship oina selgi mateng khosin nakre Tingbang asi khusin nakhiba aduga marilina na trust asigi trustee member amana hai ningthaujam nabadip ki macha ahum aduga oina manitombagi macha ama leheuri ningthaujam nabadip ki macha nupi ahal monika da tha khudingi lupali sing taruk trust asigi kuthangda kaksingdagi banita nauriam RS na kusinaki trust asigi kuthangda puja chawhanna monika gi manaw nupi chawba chanuda thagi oina lupali sing manga amadi Rahul Banerjee na monika gi mokpa nupa nongnen khombada thagi oina lupali sing ahum kusinaki masagi yum in college draba imung asina mamaga angang ahumga lekai gi minungsi sawba mioi amagi yumda changduna punsigi nongdam ngaiduna leidi lunina ningthaukhongdagi lekhidraba oina manitombagi machanupi oina mangal Leibidasu Noida UP dagi CSDR India gi Chief of Program Sunil Mohantina chahi manga chupna pigadaba financial support ki ahanba tha sigi senfam lupali sing manga Ima Trust ki khuthangda ngasidagi khusinaba haukhre ningthaujam nabati ki macha singi oinadi ahanba gi oina tha khudingi pigadaba financial support asi chahi ama chupna pigadabani chahi sangthanaba amadi makha tana pinabasu trust asina honakhigani hadi Panba yabadi trust asina haujik phawbada irang asigi chaitheng nanglaba angang ni fuhumdoida mateng pikre loinana tha asigi lakliba kuntrada Ima Trust na sinduna thau grounda irabo de kam solidarity to brave hearts high na mingthonba haikat lekat tambagi tharom ama pangthokadawriba asida miyamna saru yabiu haina trust asigi makaidagi paujal pirakli Arambam Noni Amadi Sapam Dilipkumar Anina Iba Ethnicity and Geopolitics Ramification on Northeast India Haina Mingthonba Larik Amangasi Haunabi Matung in Phongkre National Research Center NRC Manipur na Sinduna Manipur University Main Gate ki opposite Leiba Nauriam Sanajawa Public Library Hall NRC Complex ta pangthokiba Larik Phongbagi tharom aduda DM University gi former BC Professor N Ras Mohan Freedom gi editor RK Ranendrajit Manipur University History Department ki retired professor N Joy Kumar Amadi NRC Manipur ki president TS Ajitna athoiba mithung lensin oina saru yaki larik phongba aduga marilina larik adugi ayiba ama oiriba Arambam Noni na phongdorakpada Manipurda mamang chahi gi me ahumdagi hauduna thokliba irang asi ngasi phawat loisimba ngamdana leiriba asi kupna neinaba mathau tai mapal lamgi khut yaushinduna irang asi thokalibra haibagi chingnaba leibadagi thijinduna larik asi ibani yumlon nariba leibak singi matangdasu nenenduna larik asida yauri atopa leibak singna irang asida kari thodang lauri amadi lobo yai haibadusu larik asida yauri Manipurda drug lonba amadi popi thaba hengalakliba sigi matangdasu idi haiki Article 12 yauriba larik asidagi miyamna paduna kanaba lobiu hainasu mahakna phongdokhi
Swasata Hi Seva 2024 gi manung channa Rims Imphal na tha sigi tara tare tagi hauduna chatharak liba Swasata Health Camp gi saruk ama oina Kagzing District ki Langmoidong Higher Secondary School da hangwa live camp ta health camp ama pangthokre Hianglam SC gi MLA Dr. Y Rajesh Sangwa khusam na duna pangthokpa camp aduda Rims Hospital dagi lakpa tongan ba Dr. Singna medicine ENT Ortho, Gynae, Dental Surgery yauna tongan ba anaba sing yengki Relief camp da leiba inmate bu lemna layeng bagi mathakta Langmoidong gi tongan ba lekai dagi lakpa miyoi singdesu layeng bagi khudong chawa pikhiba camp aduda anaba sing gi damak Dr. Singna iba hidak langthak singsu miyam da lemna phanganki Class 6 tagi 8 fawbagi manungda leiba mahiroi singi oiba state level painting competition ama population education unit SCERT na sinduna gender equality haiba hiramda lamfelpata leiba SCERT gi multipurpose hall da pangthokre painting competition aduga mailena na SCERT gi director Dr. Ayekpam Chinglen Khomba maitaina phongdorakpada Malem asida hingliba nupa amadi nupi ani gi marakta tawfom thokpa thabak amadi karigumba hiram amatada khetnaba leitana magi phampham thokpa right lei haibadu mahiroi sing amadi inkhalakliba naharol singda mayek singna khanganba mathau tai khanduna ngasigi painting competition asi pangthokpani competition asi pangthoknaba Hana hotnarambani adubu leibaki oiba issue khara lakpana matam khara yethokluba matung ngasi pangthokpani competition asida punna mahiroi chamni romna saru yabata natana mahiroi singi mama pa amadi school singi oja singnasu achowa mateng pangbibagi damak thagatpasu phongdorakhi Ngasi ayo pung nipan taba matamda Jury News Network JNN gi conference hall da Jananeta Irawat Memorial Trust GMEC ki lifetime president Dr. Chandam Kamal Singh na mifam mapu oiduna pangthokiba mifam na kupna khanarba matungda Leibak ningba sayeng sangdamnaba quiz competition amadi layekpa sangdamnabagi tharom sing Irawat thabung tha asida pangthokani haina tawrambadu Leibak ki fibam amadi haujik juri bamgi leriba fibam asi yengduna pangthoklaroi haina warep laukre adubu lakliba September gi tang 13 Irawat lekhidabagi Thauram amadi tang 13 Irawat ki mapok numin asidadi chamna ayukta Bawpurada leiba Jananeta Irawat ki mitamda miyamna leisu katpa aduga numidangi matamdana mairakatuna Thauram asi pangthokpa haina warep nakhi ngasigi meeting aduda JMEC ki executive body members singna saruk yakhi Ministry of Rural Development Government of India gi sengthang makhada khunggang amagi lambi thong semhannaba semga sagatpagi thabak tharom kaya Pradhan Mantri Gram Sadak Yojana PMGSY na paikhatlabasu Bisnupur district ki Kumbi Kendra gi manungda scheme asina suriba thabak sing working period loikhrabasu thabak sing mapung phana loisindraba asiga mailenana RDNPR minister na akanba mieng changbiduna mathang tha October Manga fawagi manungda anoba contractor ama thabiratuna thabak shuba hawanbiu haina lamtamdugi miyamna lengaki mieng chingsinlakli 11 Star Club Sanangkhonggi advisor and local na phongdorakpada English ngani tara nipangi PMGSY package Sagang to Sugunu Road to Wangu Makha fawagi lambi asi sembalushin Dabagi matangda ngasi lamdamdugi club amadi mira paibisingna lamida thoraktuna athuba matamda makhatana thabak shuba hawanbiu haina khongjang changsinbani lambi ase matam kuina loishindana leirakpana khudong thiba amadi accident kaya thokibasu leikre kaya rakhanasu lambi ase loishinaba thabak asibu suriba thikadar Laishram Inauta Wangjing Sorokhaibam lekai hariba miyo asidasu mamangda lamdamsigi miyamna haijakre adubu tabi dre haibaga chap manare Mari Lenaba authority ne sumi eng changbi naba kayarak hanna media gi thongda su wakat kre thabak asigi working perasu loikre housing na maintenance tawbagi matamni hariba thikadar suna lambi asi loishindaba tanatana sadangkhong maril gi mathakta PMGSY gi makhada Belly Bridge amasu ngasi phawwa loishindana leidi diversion oina chatnariba wooden bridge asisu two wheeler dagi henat Lanba yadre loishindana leiba thong asigi makhong RCC asisu quality yaudabana chekhaiba su yaure chahi asigi July 13 loishindana leiba lambi asigi matangda Kumbi Kendra gi MLA S Premchandra gi Salan Konjunda leiba yumda PMGSY Bisnupur Division gi makok thongbasing thabak suriba
सब कॉन्ट्रैक्टर लाइस्ट्रम इनाउचा लोकल क्लब अमदी MLA यावना पुन्ना फमिनदुना थबक असे अथुबा मतमदा लोसिनबा थाजबा पिदुना एग्रीमेंट फॉरवर्ड तौनखरबसु थबक सुबा हौबिद्रि हायदुना प्रजा मियामगी अपामबदगी हानगी ठिकादारसुदा मियामगी थाजबा लेतबना लंबी अमदी लोसिनदना लैरिबा सनंखोंग मरिलगी मथक्ता सारिबा बेली ब्रिज असिबु मपुंग फाना लोसिनबा ngamgadaba anoba contractor ama mari lenaba RDNPR minister na akamam eng changmiduna mathang tha October 5 fawgi manungda anoba contractor ama thabiratuna loisindana laiba thabaksing asi shuba honbiu haina su appeal tarokli ariba numit asi da punna phaminnar kana koi wari sana khre yana khraba matungda hojik pawda thabak hauradre maram maduna lekai khunggangi apam haibabu minister na अथुब मतमने मेंग चंगबिदुना हायन की ठिकादार दो नतबदा अथुबदा थबक फजुना तौब ngamgadaba ठिकादार अमा थाबिरतना थब असे होनबियो हायदुना कोइ लेकाई मेरा पाइबे अमदि क्लब की मैकै देगी हाइजरी था सेगे 15 कुमाथोई फाउबा उत्तर प्रदेश के लखनऊ दा पांगथोखिबा 15 सुबा नेशनल कोंफू चैंपियनशिप मणिपुर की टीम ना गोल 5 सिल्वर अनि अमदी ब्रोंज अनि पुरखरे पांगथोखिबा चैंपियनशिप अदुगी जूनियर की 50 to 55 kg दा तखेलंबम चिंगलेंबना गोल अदुगा खेत्रिमयुम जॉनसन ना 65 to 70 kg सांदा इवेंट दा गोल अमदी कैटेगरी अनि असिमकी ट्विशो इवेंट दा सिल्वर मेडल लरखी सांदा इवेंट की 50 kg कैटेगरी दा KS जुवराज ना गोल अमदी ताउलू इवेंट ना सिल्वर मेडल लौखी सांदा इवेंट की जूनियर 40 to 45 kg दा अनोबम रोसेस ना सांदा इवेंट की जूनियर 55 kg दा एन सिनिवास ना गोल अमदी ट्विशो इवेंट दा ब्रोंज लौखी सीनियर की 50 kg कैटेगरी दा वाई अविनाश ना गोल लौरखी चैंपियनशिप असेगी दमक मणिपुर की ओइना टी सुनील मैतेना टीम कोच सांदा एल मंगलसना सांदा कोच बी अचौबा शर्मा ना ताउलू कोच अमदी एल मोमो शर्मा ना टीम मैनेजर ना सानरोई सिंबुदु चिंगदुना सरुक यारुबनी matang asida nunthagi pau sanok chabalo shinjari mi eng tabiri basingbu amukana khurumjari